Chief Minister N. Birena hek haiba amalay. Santi gi wa ngang batalle. Santi gi wa hek ngang baga. Nong may kapagi tabak hekta sa taray. Kanagum makarana santi gi tabak sing tugay na ba tabak taurabra kangdi. Chief Minister na haisu haibani santi gi wa hek ngang baga October 3 ki numidang Imphal East District ki manung chan mamapam karada Kangpokpi District lomdagi nongmay kapagi tabak sing chatharaki. Laibag phaba haigadra asok apan yauna kide yaunaram labadi Paroi, Makata Narakani. Hauzik Makata de Haidabasu, ising the Singnaba, Ipata Pakatnabagi Pibam Labana, Miam na Nena Tana, Lainabanate. Nongway Kaptara Kibamapam Dukaki Wanate, Manipurgi Singkong Singa de Laba Miam, Nungai Yapana, Natrabasu, Nena Tana, Lainabanatre. Nena ta da bagi matakta more amadi Churachanpurgi wana tongana thamgraga Singkong Singya da leiba mayum sing leitaba yaw leirabasu hanjin bangamdana yamlaba miyoi sing relief camp sing amadi lengak na saba sang sing da khangduna leinari. Relief camp sing da natraga lengak na saba matam kharagi sang sing da leibabu karida nungai ga doribano. Pakhan oirabasu phaklang yawdrabasu masa masagi mayumda leiraga charabasu chadrabasu maning tawna leiba pamnaba ngaktani. Masini hauziki matam sigi kori isu haibasi. Karamna irang hauraki kanana lali lengakna kari tauki lamhen tuhen ba singna kari tauraki haibasi matam amagi kori isu oirabasu hauziki kori isudi mayumda hanjinba ngamdana leiriba sing asi mayumda hanjinduna leiba yahanba haibasini. Hoi Thoidokna kudong tingai oide haina khanba mapam karadadi leingangna amadi mari leinaba singna honaraga mayum da hanjinnaba yauduna warabasu wana leinaba hawbadi yaure haibasi achummani adubu makoisu pura hekta nena tare haibadi natti adunadi mayumda leiba phangdrabasing tapna mathang mayumda hanjinhanba haiba kor isu asiga sagonariba wafamdi santi purakpa amadi mahoksagi phibam adu amuk hanna purakpani Chinna haibadi irai laiba adu thabak oina tawbadadi lui. Santi gi wa hek pallubada nongmai kapa hauri haiba wafamsi matang swaida punamakna khangminnaba tai. Matam sangna phibam sengotlaga laklaga haukiba sei lisingani kulum doigi me ahumdagi irang khanghau haurakrabasu irang thengna haibadi handagi chahigi jun thadagi jiribamda irang hauraklaga kharai khangdana siena kiba miam santi gi phibamda lakle haiduna mayumda hanjinnaba hauraklaba matungda amuk nongmai kapa hauraktuna misi mina mayam thokiba ningsing bayai. Adunadi Chief Minister N. Birena haiba santi gi wa pallubada hekta haurai santi gi thabak sing thugaina ba honaba sing leirabra kangre haibadu chumlak lingai oisilakli. Matang asi yausilaglabadi center gi lusingba sing maruina Union Home Minister Amit Shahna santi purakna ba honari haiba wafamdu pukning singsiningai oirai. Manipurgi miyamda natana political party singi maraktagi yamna toina soidana hainariba wafamdi Manipurda santi puraknaba center na honapam toi honagadabani haiba asini. Masigi maram laitaba natte. Tongan ba maram singi manungda muknariba nakan animaki oinadi nakan amana santi wafam hek pongdok narabasu nakan amagidi santi wa hek ngangnarakpada nongmay kapana pakum pibagum tawi. Tawbadabu santi wa lakpada Kanana chumi, kanana lali, amadi kanana karamba irang hauri haiba wapamsu tholok taba yaroi dabana mai khugani haina khanduna taliba demand adu tanduna leigani maduda makhal khudimaki upai sizinagani phangba phangdabana amani haiduna leibagum tawi masidani center gi wafam hek songthorogliba asi center gi oinadi nakan animakta pau phaunaba ngambani pau phaunaba amadi thabak lokotpa ngambaduna maram oiduna Manipura irang yamna kansilakpa matamda Union Home Minister na tampakta irang thoktanaba honno singidi mahak yengsingi haiba wapam thamlakkiba mali. Union Home Minister na haikiba adumak singi lamgi mapam karadagi miyoi karana haurakliba irang adugi matangda thabak lokotpa ngangani haibani haiba takli. Handaktasu Sri Narendra Modi na ahumlak suba tamgi Prime Minister oirakpa numit chamani surapaga mari lenana Union Home Minister na Manipura santi puraknaba lokatpa amadi lokatkadaba thabak singi road map ama thamduna Manipura thoklabe irang asiga mari lenana nakan animaka wari sanagani haiba wafam thamkibani. Manipura tholiba irang asiga mari lainana hauziki oiba kor isudi mayumda leiba phangdabasing mayumda hanjinba ngamnaba santi amaso mahoksagum pibam tapna hanjinaba honaba haibasida center gi achouba thogdang lei. Thogdang adugi matangda chinna haibada natana thabak oina paikhatpa miyamna pamnei angamba kambuna thamoi sengna honarakpa matamda oithoktabasu leiroi.
ꯑꯉꯝꯕ ꯍꯥꯏꯔꯤꯕꯁꯤ ꯁꯦꯟꯇꯔꯅꯤ ꯃꯔꯝ ꯑꯗꯨꯅ ꯄꯨꯝꯅꯃꯛꯅ ꯏꯌꯥꯗ ꯌꯥꯅꯒꯗꯕ ꯍꯥꯏꯕꯗꯤ ꯀꯅꯥꯅ ꯂꯥꯜꯂꯤ ꯀꯅꯥꯅ ꯆꯨꯝꯃꯤ ꯍꯥꯏꯕ ꯈꯪꯅ ꯑꯔꯥꯟꯕꯗꯤ ꯇꯧꯒꯅꯨ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯈꯪꯍꯟꯗꯨꯅ ꯑꯁꯣꯏ ꯑꯔꯥꯟ ꯉꯥꯛꯊꯣꯛꯅꯕ ꯋꯥꯐꯝ ꯊꯝꯗꯨꯅ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯍꯣꯠꯅꯕ ꯉꯝꯕ ꯀꯥꯡꯕꯨꯅ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ ꯁꯥꯟꯇꯤ ꯑꯃꯗꯤ ꯃꯍꯧꯁꯥꯒꯤ ꯐꯤꯕꯝ ꯍꯟꯖꯤꯜꯂꯛꯄ ꯍꯧꯗꯨꯅ ꯃꯌꯨꯝꯗ ꯂꯩꯕ ꯐꯪꯗ꯭ꯔꯕꯁꯤꯡ ꯂꯩꯍꯟꯕꯒꯤ ꯊꯕꯛꯁꯤꯡ ꯃꯥꯏ ꯄꯥꯛꯅ ꯂꯧꯈꯠꯄ ꯌꯥꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫